na Iran gi military site chamaga nifuda misal Kapsinduna Laldakhre Strain of Hormuz da faudana chatliba jahaz amada Iran na landarakhraba matungda United States ngasi anganbada Iran gi military site chamaga nifuda landarakre Iran na United States ki pakhumpiba oina glove laibak sing Kuwait Bahrain Qatar United Arab Emirates amasung Oman da landaduna numit kayani khud thoknaba lepnaruraba West Asia da lan asi amuk hanagum hanjin halakre West Asia gi lan thokjinge gi mamangda Strain of Hormuz asi malemgi oina thau amasu natural gas puthok pusin tawbada yamna maru oiba lambi ama oiduna lakhibani malemgi thau amasu natural gas ki Pothok sing Strain of Hormuz fauduna chatlaba adu nahona na US amasung Iran gi marakta khud thoknarakpadagini chathok chasin apanba pikhibani West Asia da thokliba lan asina maram oiduna Iran na Strain of Hormuz khudum chansinduna thamkiba matam aduda malemgi oina engine gi crisis khawang wang khalakhibani lan gi matamda thaugi barren amada US dollar chamaga kun fawba mamal wangna Yolam Kibani US amasung Iran gi marakta ing tapa hanjilakna bagi warisana duna matam khara khud thokna ba lepluraba matungda thau barrel gi maman hantarak tuna malem gi leba kayana engine agency sing awangba mayokna duna hanthakibani nauna US amasung Iran gi marakta ungkhatna bagi changwang khalakhibadagi ngasi angan bada US military na Iran gi da khusu khulai thampham sing I pau fauna na bagi Machak Singh amasung atopa mafam kayada misal amasung drone Kapsinduna Laldakhre US Defense Secretary Pete Hegseth now online da phongdokhibada waron amada West Asia da thokliba lan asigi tekchak Iran na pugadabani nakal amarom da Iran gi parliament ki speaker Galivaf su nakal amatagi oiba lan loishinabagi yanakhiba adu matam henkre haina phongdorakpaga loinana lan gi tekchak punama US na pugadabani hairi